Numit Karani ki mamangdagi churakiba nong namaram oiduna Thoubal district Echao gi Awaba Amuk Maiyoknare district ase fautuna cheliba turel sing ising pathorakpadagi yum lau amasung ngayok farm kaya isingna thumjinduna leiri district ase ki manung chana cheliba wangjing turel maril gi lamding sangayum farm amadi tenthada haukiba hingdagi turel gi torban pathokduna ising chenbadagi manak nakpada leiba yum kaya ising thumjinkre turel maril asigi mafam kharada torban lana ising chenbadagi miyamna Narakduna, ex-vector amadi gari sing sizinaduna, ising pathorakli ba mafam sing adu thingna bohonaki, adumakpu, nong lepta na churakpadagi, ising pathokli ba torban thingna bohonarabasu, mai pak laroidra haina, miyam na mipay papuknare. Kairem bikhok tasu nong dambi turelgi imay pathorakpadagi, kairem bikhok mamang laikay amadi awang laikay gilambi sorok singsu, ising pathok na, Chen badagi miyamna chathok chasin tawbada Awaba Amuk hairi district asigi laushi pat amasung kharung pat anigi marakta ising chenthok naba leiriba ising khongsu tekcham maning ching ninkhairakpadagi funjin khibana miyam thoraktuna excavator sizinaduna kothok naba honaki adumakpu isingi imaidi adumak hengalakpa maramna law amadi ngayok farm kayadi ising thumjinkre oiraklibai chawgi fiba masina maram moiduna district asigi mafam kayada leiriba miyam chawna khudong chadaba mayoknare hairi